आकाशवाणी इम्फाल निंगथौखोंगजाम सुनी न पाव पाजरी अहानबद मरुई पाव मणिपुर कोविड की एक्टिव केस 1,913 सूरे ngarang miyoi chani humudra mathoi positive oiba thengnaki manga siki ngasi sinmi singi numit mede da mukhyamantri nongthombam biren singh yauna luchingba sing amadi lup singna miyamda yaipa pausel piri amasung leibaga sida ngarang covid ki anoba case lakahum lising marfu taruk rom thengnaki Leibaga sida COVID-19 gi laichet amgona sandoraklib asigi yenglaga seksin ba watpagi thawong sing tokpina ba haijari tangai fada ba sexual thawrang sing ngang na chatpaga loinana sahi tara nipan gi mathakta leiba miyoi khudingmak sungsoi soidana vaccine kapthokpiu yumdagi hek chathokpada face mask upiu mi amaga gi marakta foot taruk lapna leibiu mai mit amadi kutcha toina hamdoktuna tarutana na thambiu haujik mapungoi ba pau Manipur COVID-19 की एक्टिव केस 1,913 सूरे रंग मियोई चनी हुमुद्रा माथोई COVID-19 पॉजिटिव ओइबा थेंगनकी मियोई मंगा न सिकी राज्य की COVID-19 कमन कंट्रोल रूम नंगरांग नुमिदांग वारम थादोरक पचिरोल मना हाई पॉजिटिव ओइबा मियोई सिंग अदु इम्फाल वेस्ट जिला दगी साम शुपना मापन इम्फाल ईस्ट दगी साम शुपना मरी बिष्णुपुर दगी तरानीथोई चुराचांदपुर दगी तरामाथोई थौबाल दगी निपान उखरुल दगी तरेट चांदेल अमसुंग सेनापति दगी तरुक कामजोंग दगी अहुम कक्सिंग अमसुंग नोने दगी अनि अमसुंग जरीबाम जिला दगी अमनी मसी थारगा हौजिक फावबद पॉजिटिव ओइबा अपुनबा मसिंग 1,930 सूरे ngarang Imphal West जिला दगी मियोई मरी अमसुंग कक्सिंग दगी मियोई अमा लैखिदबगा लोइनना लाइचेट असि दगी सिबा मिगी मसिंग सामब्री शुपना मंगा सूरे हौखिबा पुंकुन मरी द मियोई हुमुद्रा मरी नाबा फदुना डिस्चार्ज तौखिबगा लोइनना नाबा फखिबा मिगी मसिंग 19,953 सूरे नाबा फरकपगी चांग चादा मरबुद्रा मरी दशमिक अनि अहुमनी हौखिबा पुंकुन मरी द पुना सैंपल 1,985 टेस्ट तौखिबगा लोइनना हौजिक फावबदा सैंपल लाख तरु 13,994 टेस्ट तौखरे हौजिक फावबदा राज्य सिगी मियोई लाख अमा 19,993 कोविड की वैक्सीन कापख्रे मणिपुर कोविड-19 पॉजिटिव ओइबा मसिंग खंगेन हेनगलगलिब अमसुंग ओइरगलिब कोविड-19 की फिबम ngarang मुख्यमंत्री नोंगथोंबम बिरेन सिंह सरकार पाइबदा यावरिबा एमएलए पुमनमक खनखरे मिफम अदुना विधानसभा केंद्र खुदिंगमकी कोविड केयर कमिटी सिंह अमुक हन्ना मथौ तौहनबा वारेप लौखि कोविड-19 सेकेंड वेव न मरम ओइदुना जीडी की म्युनिसिपालिटी मुसुंग खुंगंगी मफम सिंह द लैब दुकान सिंह असिदगी अममम कानरगा हांगनब डेप्यूटी कमिश्नर न हुकुम अमा थोकरे मफम अदुदा अतोप राज्यदगी चंगलक ट्रक की ड्राइवर सिंहसु कोविड-19 टेस्ट तौथोकलगनी हाइरे ngasi sinmi singi numit medeni numit asiga mari leinana मुख्यमंत्री नोंगथोंबम बिरेन सिंह यावना रुचिंगबा कयाना मियामदा याइफा पाउजल पिरि mahauki paujelda मुख्यमंत्री na hai numit asi sinmi singye thengnakiba khudong chadaba awaba kaya dubu ningsingduna pangthokpani 1943 ki ngasi numit asida sinmi sing punna hauroktuna makhoigi mathakta chathakiba aranba thawong singi mayokta khongjang changsinki makoina khusumal matik chana pibinaba amasung pothabagi matam pinabana chingba yauna dabi kaya tawki मुख्यमंत्री ना हाई कोविड-19 लाइचत न मरम ओइदुना खुदोंग चादबा कया मायोकनारबा सिनमी सिंगी दमक राज्य सरकार न थौरांग कया पाइखले नुमित असिना लाकपदा सिनमी सिंगी मपांगल हेन कनखनंदुना लैबाग असि साकोथनबु हनबदा लौरिबा थौदांग अदुबुसु निंगसिंगलसि हाइरे माकी पाउजेलदा मणिपुर विधानसभा की अध्यक्ष युमनाम खेमचा ना हाई चिकागो की हे मार्केट थोकिबा थौदोक अदुबु निंगसिंगदुना सोशलिज्म सुंग कम्युनिस्ट सिंगना मे अहानबा नुमित पु मालेमगी सिनमी सिंगी नुमित हाइना पालन तौदुना लागली नुमित असिना लाकपदा सिनमी सिंगी थौना लिंगजेल अमसुंग कथोकपा अदुबु नहोंगनोना निंगसिंगली कंज्यूमर अफेयर्स अमसुंग लेबर मंत्री टी सत्यव्रता लोकसभा एमपी डॉक्टर आर.के. रंजन सीपीआई मणिपुर स्टेट काउंसिल ऑल इंडिया ट्रेड यूनियन कांग्रेस मणिपुर स्टेट कमिटी अमसुंग ऑल मणिपुर स्टूडेंट यूनियन एमसु आइना थिंख्रबा लुप कोरकोमना चिंगबनासु नुमित असिगा मरी लैनना सिनमी सिंगदा याइफा पाउजेल पिरि ताबिरिबा पावसी आकाशवाणी इम्फाल दगिनी लेबागस्ता कोविड-19 की एक्टिव केस खंगेन हेनगलक्तुना अपुनबा पॉजिटिव केस की सादा 33.5 ओइरे हक्सेल मंत्रालय ना हाई हौजिक मियोई लाख 13,900 रोम लाइचत असिना नारी हौकिबा पुंग कुनमरी दा अनौबा केस लाख 3,43 रोम थेंगनाखि मसिना मरम ओइदुना नाबा फबगी चांग चादा 35.8 दा हंथरे
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯣꯇꯤ ꯑꯃ ꯂꯥꯛ 58 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯇꯔꯥ ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯔꯅꯥꯇक, ꯁꯠꯇꯤꯁꯒꯔ, ꯗꯦꯜꯂꯤ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯎꯠꯇꯔ ꯄ꯭ꯔꯗꯦश, ꯄꯟꯖꯥꯕ, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯀꯦꯔꯂꯥꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯃꯐꯝ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ ꯆꯥꯗ 65ꯗꯤ ꯔꯥꯖ꯭ꯌ ꯇꯔꯥ ꯑꯁꯤꯗꯒꯤꯅꯤ꯫ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 3,369 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯁꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 2,09,330 ꯁꯨꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯀꯟꯕ ꯁꯤꯝꯇꯣꯝ ꯎꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯗ ꯂꯥꯌꯦꯡꯅꯕꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯗꯚꯥꯏꯖꯔꯒꯤ ꯑꯣꯐꯤꯁꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯥꯝꯕ ꯃꯤꯑꯣꯏꯅ ꯌꯨꯝꯗ ꯃꯁꯥꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯆꯔꯒ ꯂꯥꯏꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯃꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯁꯤꯝꯇꯣꯝ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯄꯤꯗꯅꯕꯁꯨ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯆꯦꯔꯣꯜꯗꯨꯅ ꯍꯥꯏ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯁꯤꯝꯇꯣꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯌꯨꯝꯗ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒ ꯁꯣꯛꯅ ꯁꯝꯅꯗꯅ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯏꯟꯐꯣꯔꯃꯦꯁꯟ ꯁꯔꯚꯤꯁ IISꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯄꯨꯁꯄꯥꯕꯟ ꯁꯔꯃ ꯉꯔꯥꯡ ꯀꯣꯚꯤꯗ-19ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯆꯌꯣꯜ 2ꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯨꯁꯄꯥꯕꯟ ꯁꯔꯃ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯍꯤ 33ꯒꯤ ꯁꯔꯚꯤꯁꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯌꯨꯅꯤꯠꯁꯤꯡꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ IIS ꯑꯣꯐꯤꯁꯔ 3ꯁꯨ ꯍꯥꯟꯅꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯇꯤꯀꯥ ꯊꯥꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯣꯇꯤ 15,22,000ꯗ ꯍꯤꯗꯥꯛ ꯀꯥꯞꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯕꯦꯅꯤꯐꯤꯁꯔꯤ 12,024,024ꯗ ꯇꯤꯀꯥ ꯀꯥꯞꯈꯤ꯫ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯋꯥꯍꯦꯡꯕꯝ ꯋꯥꯁꯤꯡꯇꯟ ꯂꯩꯔꯦ꯫ ꯋꯥꯁꯤꯡꯇꯟ ꯊꯥꯒꯠꯆꯔꯤ ꯁꯨꯅꯤ꯫ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 262 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 5 ꯁꯤꯈꯤꯕꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯅꯔꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ 5 ꯁꯤꯔꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯤ ꯈꯔ ꯍꯟꯊꯈꯤ꯫ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ 261ꯗ ꯍꯟꯊꯔꯛꯂꯦ, ꯁꯤꯕꯒꯤ ꯆꯥꯡꯗꯤ ꯍꯟꯊꯔꯛꯇ꯭ꯔꯤ꯫ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯁꯥꯊꯤꯔꯛꯂꯤ, 5 ꯁꯤꯔꯦ, 261ꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯄꯤꯅꯔꯤ꯫ ꯁꯅꯥꯂꯩꯄꯥꯛ, ꯃꯣꯔꯅꯤꯡ ꯕꯦꯜ, ꯏꯔꯩꯄꯥꯛ, ꯄꯣꯛꯅꯐꯝ, ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁꯅꯆꯤꯡꯕꯗꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ CMꯅ CR ꯂꯧꯗꯨꯅ ꯀꯣꯚꯤꯗꯀꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯃꯝ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ ACꯁꯤꯡꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯀꯃꯤꯇꯤ ꯍꯤꯡꯒꯠꯍꯟꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯛꯅꯐꯝꯗ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯃꯝ ꯍꯥꯡꯗꯣꯛꯍꯟꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯚꯦꯛꯁꯤꯟ ꯊꯨꯡꯂꯗꯕꯅ ꯆꯍꯤ 95ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯉꯁꯤ ꯇꯤꯀꯥ ꯀꯥꯞꯂꯣꯏꯗꯣꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯁꯅꯥꯂꯩꯄꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯀꯣꯚꯤꯗ-19ꯒꯤ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯂꯤ꯫ ꯏꯔꯩꯄꯥꯛꯇ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯃꯑꯣꯡꯗ ꯄꯣꯠ ꯂꯩꯅꯈꯤ ꯍꯥꯏꯕ ꯄꯥꯎꯒ ꯂꯣꯏꯅꯅ ꯔꯨꯂꯤꯡꯒꯤ MLAꯁꯤꯡꯅ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯃꯊꯪ ꯆꯌꯣꯜꯗꯗꯤ ꯚꯥꯔꯠꯇ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯋꯥꯐꯝꯁꯨ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯅꯔꯤ꯫ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯣꯔꯅꯤꯡ ꯕꯦꯜꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯃꯦ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯨꯞꯁꯤꯡꯅ ꯄꯤꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯤꯡꯁꯨ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯅꯔꯤ꯫ ꯁꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯋꯥꯁꯤꯡꯇꯟ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥꯛꯁ ꯎꯞꯄ, ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ, ꯈꯨꯠ ꯁꯥ ꯑꯃꯗꯤ ꯃꯥꯏ ꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ 1,938 ꯁꯨꯔꯦ꯫ ꯉꯔꯥꯡ ꯃꯤꯑꯣꯏ 259 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ, 5 ꯁꯤꯈꯤ꯫ ꯉꯁꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯃꯦ ꯗꯦꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯌꯥꯎꯅ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯨꯞꯁꯤꯡꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯔꯥꯡ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 3,33,000 ꯔꯣꯝ ꯊꯦꯡꯅꯈꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫